Kurumjari, SKTV News fu yengbiri ba khwai pum namak po OLIVIA da khelambam na taram nokjari. Ahan bada maroi ba pau sing pizari. Hanagi Chief Minister and Birengi Khonjal oigani haiba viral oikiba audio tape ki chap report pikhatlaktabada Supreme Court na CFSL bu saukre aroiba oina chayol anigi matam thakre. Amukona Sinduna Kungani Palak Suba, Manipur Integrity Day Gitauram, Manipur Integrity Pillar da Lay Su Katlamatung, ZM Hold the Pankukre. Hawal District Hospital get Mamangda Hospital Asida lying Luraga Tolakpa, Mama Machak Gari Nakumbadagi, Lay Kidre Heidi. Amasung World Oral Health Day WOHD in Singani Kunmanga Gitawanda, RIMS ki Dental College asi Laibaga Sigi Kwaidagi Faba, Anishuba Dental College Tarakle Hairi. Hausik Pau Santong Pizari. Manipur gi is irang asi thokhananaba insilli hairaduna social media da viral oirakiba hanagi Chief Minister N Birengi Khonjal oigani haiba audio tape amaga mari leinana Central Forensic Science Laboratory CFSL na report pikhalaktabada Supreme Court na asawba fongdokladuna report pikhalaknanaba aroiba oina chayol anigi matam pikre. Cookie Organization for Human Rights Trust Kohur Kaubal Lup Amana viral oiba audio tape adugi matang da Supreme Court file tawrakiba petition amaga mari leinana tangkak nai na chatharakpagi matung inna ngasi chathakiba hearing da Supreme Court na wafam sing ase fongdokibane Chief Justice of India Sanjeev Khanna amasung Justice Sanjay Kumar na Saba bench na chathakiba hearing aduda government ki maikaidagi Solicitor General Tushar Mehta na CFSL ki report ase technical ki maram sing na housing pending the lady haina thamke court ki maikaidagi fongdokibada revised analysis report ama pikhalaknanaba chahi asigi May thada khanghan khrabasu housing fawba report lankhalaktriba karigino haina thinthabagi maram khangki CFSL na report lankhalakhtaba kayam kuina Lankhalakpada kayam kuina changadawribano masida adumak ngaiduna leiba ngamloi amadi loisindana adumak leibasu yaroi haike masiga loinana report lankhalakna naba leibaki khwaidagi wangba court asina aroiba oina chayol anigi matam piki amasung thasigi tang 18 da hearing amuk chathanaba matam lepke panbayabadi chahi asigi March 13 fawbada report pikhalakna naba CFSL da court na khanghankibane Kaina thangda May thada report ama lankhalakhi adumoinamak mapung faba oide haiduna nauna analysis tawduna amuk hanna report pikhalaknanaba May tha adumaktada Supreme Court na CSFL da khanghankibane Lamdam asida khundaminariba yelho furup sing amukona manaba thak amada punna hingminaduna saukhat minanaba hotnaduna lakli haina All Manipur United Clubs Organization amukogi president Phairoizam Nando Luang na fungdokre ngasi amukona sinduna kumja inglising amaga chamapan marifutara taretagi leptana fangthoktuna lakliba kunga nipan laksuba Manipur Integrity Day ki thauram mapal kangjaibungdu leiba Manipur Integrity Pillar da kanglo furup kayana lei su katlaba matung ZM Holda miyam gi mapung oiba thauram pangthokhe thauram ga mari leinana PH Nando Luang na makha taraduna suba nombagi hainabi leiramba Manipur hauzikti India lenga ki thausilna agitation culture on thokle India lengak na kanglup amadana ama haizin amadana ama amuk haizin tawduna ngasi fawba tangdu leitana leiba ngamdaba Manipur ama oire lamdamasigi yelhomi oiriba sing refugee amagum relief camp ta leiri masina masagi mayumda hanjinduna ingna chikna leiba ngamdriba fawba Manipur da tangdu leitaba hanjile haibe yaroi amaromda national highway lambi singda maitei sing fawraga chatpa yadriba ase India lengakna atamnana chatharakpa thawongni masimakna hairiba lambi sing asida free movement leihangani hairabasu thabak oina onthokpa ngamdri asigumba thamoi sengdaba India lengaki thawongna Manipur tangdu leitaba ngamdribani hairaduna kuki militant singi minglauduna lambi semnana ba hotnarakpa sina India lengakna karisu haiba ngamdriba karigino asigumba thawong asina kangluk masel nungsinadana ba machak ama ohelli tongan na leiriba lambi sing lona yadaba
ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯊꯣꯟꯖꯤꯟꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ Singam Japan my Pudra theatre, Lakmanga Muna Saru Yawak Lidu, Lucilapada, Mapan Kajimunda, Akoi, Asoban Bipam, Pamaga Bipamdana, Manipur Yapun Sectum, Kaibiaroi, Manipur Kunda, many of Kangu Purim Sisana, Living Academy, Iba or Kalwanda, Koi, Warip Logi, Adugi Warip to Amukanari, a pump to Bolena, Leopolitan, Sinariba, Manipur Yapun Sectum, Sinariba, Manipur Kunda, many of Kangu Purup Singimarata, Tokai, the Vice Hana, Chili Badumba, the visit policy ma'am, the visit game ma'am do, Madusuna Yaroi, I quite some Salatin, Haiba, Chepa, to Nahuna, August Mary Kudingi, luxury bene. Aduna Masi, August Mary Ladyba, August Mary the white luxury bar, August Mary Torum, lip in a punctuary benina, Manipur Miamda, Tamoida, Iripa, Ilam Siba, Manipur Gipun Masakam, Kayam the Nabagi Achep Piri, lady. Madamduna, Lamdam Kunda Meba, Kana Gumba Kangu Fruit, Amatana, Amadi Kangu Fruit Pigum from Weba, Kulai, Bible, Alobusina, Manipur Tugainaba, Panabigano, Amadi Barat Sarkana, Injalapa, Barat Sarkato, but Chiron the Su, Adumba Kangu Fruit Sing, Aduna Tubigano, Madam Bika Ganda, Manipur Siapic ceremony, Nalini Matamagi, Puna, Kundalata, Meleponi, Aduna, I coin a quick to Yai, Bulletin of Honaba Matamda, Manipur Kunda, many Bakau Puna, a Patatana Raga, Awanawai, Sarukam in Narganda, a quick to Yai, when Lepsa Gadam. Thauram aduga mari lainana Kabui Mothers Association ki General Secretary Ranjita Gonmai na phongdokibada Manipur Integrity Day gi thauram pangthokpa asi yamna maram chai masina Ima Laibak Manipur da khundaminariba yelho furup sing asi amato oina punsinduna khaibung tadanaba ningsingba oina thokli Ima Laibak kansi haidabadi yelho furup natana apunbagi saktam sagat anaba kana su leiroi mapalamdagi chonglakba mitop miyancha sing asina Ima Laibak asi khudum chansinanaba hotnari ipa ipuna thamlamduna maming tholamlaba lam amadi lambi singbu Makoina German Road Amadi Tiger Road Haina Thonzil Lakpakaloinana social media da Kanglagi main gate asibu Cookie Inpi Gate Haina Ming Thol Onthoktuna Tagalakpa Thingnari Fibamasi Yaroklaba Fawa Yelho Furup Singasi Kok Sungsinadana Ima Laibak Asi Kalhoda Batarabadi Tungda Ningam Daba Mayam Amalakani Madungda Amuk Hana Thoktanabagidamag Yelho Furup Singasi Wakal Manarasi Haina Miam the Supauzel Piki Manipur Imale Bakse, Amat Oiba, Bakhaibung Tadana ba, Ningsing Hanbasu, Toi, Dus Matakta, Hariba, Integrity de Imale Bak, Kanse Hargadi, Ekoi indigenous people, not to Duna, me can ampulate Ekoi integrity Sagat Kadavase. Mian za foreigners since Ekoi Imale Bakse, Moin Kudum Chanchin Getoba, Amatoba, Masi Sigumba. Tangkak leiringai tanja mark sida muka oning balambi German road ka haiduna Tiger road ka haiduna mayama makhan makha maya bi to khale aduga social media jesu ikoi kangla ge main gate se kuki impi gate ka adak na mayam leiri bese masi phagi ase hek to olak pase ikoi thina da banatre mayam ma thengnai aduna ikoi indigenous people mayam ikoi se hoji kok chongsin minaraga maleba kan hoda ba targadi tungda ningam da ba mayam lakrane matam ambasu nagaga kuki conflict sida big brothers maite is now in Wakan Kanta Hoda Badagi, Nasi is a Ningam daba Haibadu Tokuna Lairibani, Maina Makata na Tokanabagi Damata, Ekoi, indigenous people, Mayam say Ekoi, Anarasi Haiba Wapam Asi, Ungenipan to Bakmoko, the Sinja by integrity de Michi the Hakna, Pausenjari. Ngasi ayuk pung 10:30 tarakpada Thobal District Hospital gate mamangda thokiba laibak thibagi lambi gi khudong thiba amada hospital asida layeng balakpa mama macha laikhidre hairi Laibak thiba thodok aduda laikhidrabi mama adu Thobal Pakhangkhong Leiraktagi Soibam Ongbi Premila Chahi Nifuganipan Mapuroiba S Manithoi Amadi Machanupa adugi mamingna Soibam Arjun Chahi Kunni Hairi Mama Machaduna District Hospital gi dental OPD da ya yenglam laga mayumda hananabagi thoglakibada Hospital gate mamangda car amana khelam laga haidorakpada ising puraga lakpa tata diai amana amuk thomlakpadagi mama macha adu laikhidabani hairi Mama aduna Thobal District Hospital da laikhidabani aduga machanupa aduna Ras Medicity da laikat naramlaga laikhidabani laikhidraba mama macha animak Jenims ki morgue da postmortem gidamak thamkhre hairi
World Oral Health Day WOHD English ngani kun manga gi thoramda Manipur gi Regional Institution of Medical Science RIMS ke Dental College ase Ministry of Health and Family Welfare na recognize tawraba leibagasi gi khwaidagi faba anisuba Dental College tarakle haire RIMS ke Dental College ase na afaba tarakli ba se chahi asi khakta nate English ngani kulhum doi kunmari dasu national level da oral health awareness da masak thokpa thabak tawbage recognition fangre handaki asina leibaga sigi best consistently performing dental colleges ki ani suba taraktuna RIMS ki amadi Manipur ki lemzaningai oiraba mingsat asi purakpa ngamkibani hairi oral hygiene amadi education bu promote tawnanabagi pandamda Ministry of Health amadi Family Welfare na English ngani kulhumdoida leibak sin bathungna WOHD haudoki masi haurakpadagi RIMS na makok taduna state asigi mingchat puraktuna lakle chahi asida su Department of Pediatric and the Preventive Dentistry na mapung oiba saruk yaduna haukiba March kundagi April kun fawba a happy mouth is a happy mind haiba wakalonda thabumama dental college na sinduna mass rally cyclotron free dental camps poster and slogan competition skits amadi awareness na chingba campaign pangthokhi RIMS Dental College na lemzaningai oiraba mingchat asi purakpada RIMS ke director Professor S Sunil Kumar Sarmana nungai ba fongdokladuna Dental College ki section pumnamakna kathokpaga loinana tawkhiba thodang aduna national level da best consistently performing dental college ki ani suba tarakpagi yamna nungai ba amadi thagatpa fongdorakhi Handak chahi all India level da kogi RIMS ki dental college na Minister of Health and Family Welfare ki makhada to World Oral Health Day ki competition da second consistent performer hoina tagi basida kogi RIMS ki administration side tagi dental college ro koina prestigious award achi purak kogi thagat ba pongdong chari handak ki sida exception yam fajaba point di consistently performing dental college chidi da koina second ni tari aduna yam chawbo improvement ama kogi dental college gi effort tagi RIMS ki mai pak pasi national level da lakhre Kanglon kaina chingleibak kotuna puramba 407 Tata gari ama Forest Department ke staff singna fagat pangam kre faraba gari eduki registration number na AS11EC 0623 ni Forest Department degi fangba pauna hai hana degi changsilakpa drive ki manung channa Thawal Forest Division ge DFO LGC ligi mityang makhada Thawal Forest Range ki range officer Dinesh Chandra Salam na luchingduna range asigi manungda leiriba bit office singi staff singa ngarang numidang koina chatuna yengsilingaida fundrai romdagi chingleibak haptuna purakpa thengnakhibane kanglon kaina chingleibak kotuna puba yade haiba Manipur High Court ke athingba leina leibak kotlamba asi yamna laibak thibani hairaduna makhatana adumak athingbagi mayokta chathaduna kotlamba thengnarabadi logi matung ina gari fauba matlakpa yai haina Forest Department ki official amana phongdorakli Haukiba August anigi ayukki chaurakna pung 12 rom taba matamda yumdagi labukta law suba chatkiba mahairoi ama police na fakhraga ngasi fauba thadoraktabadagi ngasi nungthil wakat mifam chathakre thaudogadu da fakhre hairiba mahairoi adu Thawal district ki manung channa leiba hairok pa 3 ngarokthel laistram leiraktagi khundongbam Suresh Singh chahi 18 apokpa KH Binoini hairi thaudogadu ga mari leinana ngasi leikai adugi maira paibi amadi club ki miyoi kayana thoraktuna Suresta siriba maral yaningde mahakpu condition amata yaudana thadorakadabani haina wakat mifam adu phamkibani ngasigi wakat mifam adu gamari leinana khundongbam Suresh ki apokpi khundongbam imemna phongdorakpada mahaki machanupa haujek Thawal College ta 3rd semester tamliba mahiroini numittu mahaki machanupa na ayuki pung 10 makhai khara henbada lawbukta ising yengbani haina chatkibani lawbukta chatkiba angang amabu maram leitana fakhraga maral kayam sizilliba asi yaningde mahakpu condition amata yaudana thadokpira u haina pendabaga loinana paudamke ai isagi laude sing phatpane na sakhede chingkhong dagi isabu phabi gibse mama ai ni janinte college tamni be satra mobu maran suplai laitana maran pibi bese mama ai kaya jaring bu phauti isaba tu matam talu bi kan salam tu yaud
Mamang thagi kunnipan-dagi kuntra fawba pangbai na luchingba UNLF ki tara suba General Assembly GA maipak na pangthokre haina pangbai na luchingba UNLF ki Department of Publicity and Education ki Secretary Charai Rongba thoksom na thokpa cherolamana haire. Lenga ka santi ki wari sanari balal hulub asina thokpa cherola dugi matung inna General Assembly aduda mapung oina party bu hena mapangal kankhat hanaba anauba poram amasung pomit sing khana neina duna ayaba pk amasung Assembly aduna party gi chatna kanglon gi matung inna UNLF ki mapan suba Central Committee dissolve tawduna tara suba Central Committee gi mihut sing khanki anauba Central Committee aduna Kundong bam pambai Naurem Loya Salam Nongdol Sinam Pankhei Thokchom Khambaton Khundrakpam Sanahal Khuraizam Khoimu Khuraizam Ibudau Takhelambam Thazalemba Charairongba Thokchom Amasung Kundongbam Lamjingba Babu Nauna Central Committee member oina khanki Loinana Mapan Suba Central Committee ge chairman oina Thaudang Purakhiba Central Committee member Kundongbam Pambai bu amuka hanna Tara Suba General Assembly ge chairman oina khanki loinana nauna CCM gi member oina khallaba singna pugadaba thaudang sing khanghanki General Assembly aduda UNLF na kumja inglising amaga chamapan humfu mari dagi chatharakliba Manipur gi ningtam lalho asida ireibak ki damak thawaina pontha pi khraba athauba sing adugi mafamda minute ani tumina leptuna koknona ikai khumnabasu utkhi hairi Manipur Police na thasgi amada Imphal East District ke Sagolmang Police Station na konba uyumpok manding laikai da leiba mayumdagi fari hairiba lisam sanayayma Elias Thangzinganba Elias Thauzal hairiba mioi asi Red Army gi sergeant ama oina party gi leifamdagi kumja Englishing aniga tara taruki February kunma thoida mutual ama oina loan chain ki bani mahagna party thadoktuna chain ki ba mikuptagi ngase fawba look ki oiba thabak thoram amata sinakiba leite amadi party ga Samna Khidraba Misakni Haina Lona Thinkraba Lalholo People's Revolutionary Party of Kangleipak Pripak ki Maike de Gifongdo Rakli Lupasigi Department of Publicity and the Propaganda gi Publicity Officer Mangal Khuman Nangasi Press the Thokpa Cherolamana Manipur Police na Thangzinganbadagi fariba atopa loop amagi letterhead manga aduna mahak party ga samnadre haiba taksarabani Manipur Police na mahakpu Pripak Red Army ge self style lieutenant ni haiba ase yumfam yaudaba aranba wafam ne Pripak ki mingda senkhai thumkhai tawbasing amadi party ki mingda asengba yawloi saduna lanai case kaya paiduna leibak miyamda Pripak pu mingcha thihanna ba honariba sing party na masak khangle masana khangna athubada party da sangjarakadabani natrabadi aganba chairak piragani lupki letterhead yaudana party ki mingda senkhai tumkai lakpasing matam chana party da pau pirakna ba khanghalakli loinana ningtam yawol gi maikhum uptuna masana masabu yawoloini haizabasing bu maru fangna muthatpada Cherol aduna leibak miyamdagi mateng nirakle Ngarang electronic media amadi ngasi fongba pau se kharada Uripok Kangsup Road Auto Mega Diesel Association ge president Thangzrakpam Bogeshwar bu accident ge thaudok amaga mari leinana Thaudam Romes na fuki hairiba adu yumfam yaudaba aranba wafam ni haina sengdorakli ngasi Manipur Press Club ta Pangthokhiba paugi mifam amada Thaudam Romes na fongdorakibada haukiba July gi tang 15 gi nungthil pung 3:45 rom tarakpa aduaida Mayang Langjing Octo Parking manakta thokiba accident amaga mari leinana ngarang Mayang Langjing Community Hall da maira paibi singna wakat mifam pangthoktuna Khangjrakpam Bogeshwar bu phuki hairiba adu aranbane numit adu da Khangjrakpam Bogeshwar na bus amada mahak na thaurakpa auto aduna thomjillaba matungda control tawba ngamdabadagi mahakki activada amuk thomjillakibani maduda ningai sangdanaduna khana chainaba thokke tawbadagi Khangjrakpam Bogeshwar gi auto da tonglakpa passenger na khamdokhibani thaudok asi matangda laikai gi maira paibi singi mafamda mahakna usit thawaidaba karem kathainaba tawkiba amata leikide maira paibi singna thaudok asida yausilakpa asi yamna laibak thibani ningthina achung aran thidok piraga thaudok asi loisanna ba honaminasi haiki Auto tropa Bogeshwar asina bus ka panaraga gari misane thongpan kaka mama khoigi angang singje khanna yengbi de haidaduna auto da phammaga leidu kaigino haidana hai
ꯑꯗꯨꯗ ꯃꯥꯅ ꯑꯩ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯨꯕꯗ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯦꯁꯦꯟꯖꯔ ꯈꯣꯏꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯐꯥꯔ ꯃꯇꯨꯡꯗ ꯇꯧꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯐꯨꯕ ꯆꯩꯕ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯃꯣꯏ ꯃꯌꯥꯝ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯈꯪꯉꯨꯗꯕꯅꯤ나 ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯨꯕ ꯑꯗꯨꯒꯤ ꯏꯔꯥꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯅꯥꯕꯁꯤ ꯄꯨꯈꯠꯀꯦꯅ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯍꯥꯏꯖꯕꯗ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯌꯥꯗꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯅꯣꯏ ꯅꯁꯥꯅ ꯂꯥꯏꯌꯦꯡꯅꯔꯁꯤ ꯍꯥꯏꯗꯅ ꯂꯩꯅꯈꯤꯕꯅꯤ ꯃꯇꯝꯗꯨꯗ Pangaida Laiba Sainik School da Manipur gi Governor Ajay Kumar Bhallana mahaki loinabi First Lady Jyoti Balaga loinana ngasi chatkiba khongcharamada Governor na school asigi fibam hakthingna yingsinkhre loinana school asida laiba Amar Jawan Memorial Stone da leisu katuna laiba ki damak thawai katkraba athoba lanmi singi mafam dasu ikai khumnaba utki thoramga mari lainana school asigi cadet amadi school band na Guard of Honor amasu pk ngasi gi khongchadatu da Governor na school asigi complex da sagat liba Girls Hostel gi thabak yauna atai thabak thoram sing yangsin ki loinana school asigi Bikram Batra Auditorium manakta nauna hangba water ATM amasu Public Health Engineering Department ki mihut single loinana sangaduna ek per ma ke naam campaign gi manung channa campus manung da Rudaksa Pambi ki chara kaya mahaki loina biga loinana thaki thoram ga mari lainana Governor na Haikibada Laibaga Sigi Tunglam Chat Naha Singi Makutta Lay Hairaduna Sainik School Imphal ki cadet singna Tungda Tongan Balamda Makok Thongba position kaya paiduna Laibaga Sigi Achauba Thodang ama Lawani Haibagi Thazaba Fongdoki Kansipurda Laiba Island Hospital na Sinduna National Bond and Joint Day ki Thoram Hospital asigi Auditorium Hall da pangthokre National Bond and Joint Day Thoram gamari lainana Hospital asigi Medical Superintendent Professor Dr. Ibom Chana Hai ngasi National Bond and Joint Day Thoram pangthokliba ase chawkhatlakpagi matung inna anauba technology kaya gi khongjel changba gari kaya puthorakpana maram oiraga accident thokpagi chang wangkhalakli masina maram oiraga saru tekpa amadi sokpa kaya thorakpagi chang wangkhalakli masida sunatana bond and joint diseases na nabagi chang malem gi oina leptana hengatlakli amadi accident thokpadagi saru da soktuna Fagatlakpa ngamdabadagi bond and joint diseases ke anaba oiba kaya leiri adubu chawkhalakpagi matung inna joint replacement surgery joint replacement tawrakpadagi anaba kaya nungaiba punsi mahing amada leihanba ngamle chahi yamsilaklaba nupa singdagi thagi khongkap lepkraba nupi singna hena saru patha halakpagi Osteoporosis hairiba saru patha halakpagi laina asi nahalli ngallingai matamda saru patharakpagi laina asigi chap chaba treatment leiramde adubu haujekti research tawrakpadagi treatment ki khudong chaba kaya leirakduna miyoibagi haksangi saru bu mapangal laina thamhanba ngamle haike Dimsa singji masai tahi kuntra bagale ba bond strength maximum bond strength adu matung dati tam sam pathar ka ani menopause la kan amo hena pathar gi re chi he ana sahi yang kai churpa hi hun hu churpa sai jadi ayam ban bi sing je saru pathar gi problem chile ga osteoporosis ha ko chi ana thai ne osteoporosis ki chap treatment le ande positive research over the medical care gi treatment facilities में हम भी लेकर कि injection काप ना bone strength से पकड़न ना मीसिंग जो cripple हो गया कि फंड कि तो बा माय पाक बा में सुने अन कोई ना सी तो जब बा से bone and joint का लेना बा disease में हम दो preventable ना करीनो treatment ना करीनो मीसिंग दो मतों दे independent living अमा लेवन हम ना बा अदु की तरह ता कोई ना सी की फंक्शन जी तो Department of Nursing RIMS Imphal Sinduna ngasi RIMS ke General OPD Complex ta nongmagi oiba Health Awareness Program ama pangthokre thoram adu maruoina Manipur gi khwaidagi chawba ana layeng fam ama oiriba RIMS Hospital da anaba layeng balakliba anaba amadi anaba adubu senari basingi marakta hospital gi chatna kanglon hygiene waste disposal amasung
amana amabu ikai khumnaduna pau faudok fauzin taunanaba pangthokibani hairi ngasigi thauram maduga mari leinana RIMS Hospital Imphal gi Medical Superintendent Professor N Sanjip na haikibada hospital asibu luna nana thamba khudong chaba kaya piba amadi hospital asibu pukhatlakba haiba ase hospital asigi authority khakta natana masida anaba layeng liba anaba seba tauba lakliba singisu chap mana na thodang lei asiguma thauram ama pangthokpagidamak nursing department busu mahakna thagatpa phongdokhi thauramga mari leinana chief nursing office and Imphal na hospital asigi chatna kanglon gi matangda wangang duna tinkiba miyam da khanghanki Manipur State Rural Livelihood Mission MSRLM gi mityeng makhada senmitlon sinai VLF na sinduna numit nini chathagadaba Rural Roots Market leimapokpam makha laikai community hall da ngasi hangdokre Rural Roots Market hangdokpagi thauramadu da Manipur lenga ki skills labor employment and entrepreneurship ki secretary loinana MSRLM gi state mission director N Vandana DC Bishnupur loinana MSRLM gi district mission director Puja Langbam senmitlon Sinai VLF के president Mutum Bebina na sarupya ke thauramadu da sanjenbam pukrambam gram panchayat isok utlau amadi leimapokpam gram panchayat ke village level federation taranipan ge stall ahum amadi mana masing yonba stall kaya yauna self help group singna sajaba handloom amadi handicrafts ke pothokta natana masa na sajaba acha athak yauna tongan ba potlam sing miyam da fangan ke State Mission Director N Vandana na phongdokhibada Manipur da thokliba irang asina Rural Roots Market asi hangdokpa thinthakibani ngasi hangdokliba market asi highway ga naknaba mafam singda hangduna miyam da hena khudung chaba pinana ba hotnagani Manipur da thokliba kanglup ki irang na maram oiraga department atai gi fund thadoktrabasu MSRLM gi oinadi fund thadokpada thintaba laite gram panchayat singna pangthokliba Convergence Mela Kayada MSRLM na chawna mateng pangli Manipur da self help group lising tarani thoirom lei masigi member lag ama makhairom lei MSRLM asi silent revolution ni hairaduna Manipur ge district atai da su Rural Roots Market hangdokna na bapandam thamle haiki district tagi hauraga rural market saina without any middleman directly to supporters directly to the public saina open tauraga isa na semjaba ngamba talents myam skills myam se uthuraga semjaba products myam se market to base yamna maru hoigi Manipur da khatang na taba but national level da international level da mayam gi su cater to bangamna ba hoigi livelihood se skill up tauraga kamaina mayam the profit and marketable oina ba isa gi koi self help group ki leiba akoi ima ben sing yamna skills myam leiba myam se kamaina products scale up tauraga standardize tauraga quality lehalaga mayam da su market tauna bagi koi mathang nan gi side gi su leadership and guidance tauraga koi gi side akoi na su convergence tauraga tawzaningi me third tagi to incident sireda miyu mayam ama khak se relief camp da lerakanda karino to boda se khallingai matam stage curfew thamjalakpa adi phagi suret side order box yarpa tabu matam sta reliable mission da leba staff sing ba whatsapp chingai da BLF ki CLF ki members sing sina anak pada leba sagi relief camp sing da chalaga on help to ba on karam matam sigi bi sing se not only mo ji chana bagi thamna bagi datana magi livelihood da putaki ona karam ba intervention tarogini paisa kara phangmang gani hai bagi khanbiraga thabak hogiba koi incubation center gumba semaga kara hedona haiba singbugi de koi moi ni thab moi pot sing se market se not only in Manipur outside Manipur abeta export to gi wa kono koi khanlana lairi Hojik paugi marak thap na ten break amatang lominasi Skate broadband service na miyam gi damak kudong sabak ya puduna lakseri high speed internet service ke toan ba plan sing leizare 450 plan da 200 mbps speed Wi-Fi IPTV channel sani yankai hena amasung SKTV gi OTT phanbigani 550 plan da 300 mbps speed Wi-Fi IPTV channel sani yankai hena amasung SKTV gi OTT phanbigani
700 plan da 500 Mbps speed Wi-Fi IPTV channel Saniyangkai hena amasung SKTV gi OTT fangbigani. At 50 plan da unlimited 100 Mbps speed Wi-Fi IPTV channel Sohumyangkai hena OTT da SKTV Z5 amadi atai OTT tara mari fangbigani. 1000 plan da unlimited 125 Mbps speed Wi-Fi IPTV channel Sohumyangkai hena OTT da SKTV Z5 Sony Live amadi atai OTT tara mari fangbigani. 1300 plan da unlimited 150 Mbps speed Wi-Fi IPTV free IP box channel Samri Yangkai hena OTT da SKTV Z5 Sony Live Zio Hotstar amadi atai OTT tara mari fangbigani. 1800 plan da unlimited 200 Mbps speed Wi-Fi IPTV free IP box channel Samra Yangkai hena OTT da SKTV Z5 Sony Live Zio Hotstar Lionsgate Play amadi atai OTT tara mari fangbigani. 2500 plan da unlimited 300 Mbps speed Wi-Fi IPTV free IP box channel Samra Yangkai hena OTT da SKTV Z5 Sony Live Zio Hotstar Lionsgate Play amadi atai OTT tara mari fangbigani. Customer request da ETV Win Hoisoi natraga Sun NXT su lobi bayagani. Akupa marol gidamak Kaisampat Junction da laiba Skate Office natraga Sangai Promamang Lekai da laiba SKTV Office da lakpiu mobile number sing 8974 633 320 natraga 8974 209 152 da call to birappasu yagani. Skate Break matungda mukhana taram nokchari makhata pau pizari. Thobal District ki Hairog Assembly Constituency ki manung chana leiriba Yairipok Pechi Khulgi Mamangai digi sanabung oina leirakpa aduga hauzakna state land oina leiriba mafam amada lanai mioi anina lana pata tasilam kibabu yaningda fongdokladuna mari leinaba loisang singda achumba wayel puthokpiu haina wakat kiba pumba thabakta ontorak pirakpabu Pechi Khulgi Club Village Authority amasung Maira Paibi Lupna thagatpa fongdorakpaga loinana makhatana su mityeng changbiu haina pukning singsilakli. Ngasi Pechi Youth Development Club PYDC gi sanglenda paumi singa unaba amada PYDC gi Secretary P. Devi Gaurana Fongdorakpada State Lenga ki Office Singna Asuk Hotnariba Asi Faubada Lan Uhanana Bamawongda Social Media Singda Fongdorakiba Wafam Sing Laibak Thibane State Employee Amasu Ediba Pechi Awang Lekai Degi Leikidraba Kaisam Chaubagi Machanupa Kaisam Brozendro Amasung VDF Oiba Pechi Mayai Lekai Delaiba Yumnam Mangigi Machanupa Yumnam Mukta Hairiba Mioi Ani Asina Masagi Takhanduna Kungi Water Supply Scheme Semgat Sagat Pada Amadi Kunda Akaiba Ayet apan pirak labadi mari leinaba authorities singna makhoi gi mathakta akan mamityeng changbiu haina su pukning chingsilaki. Haukiba matamdagi khungi sanjabung oina leiraklaba state lel amasu oiriba lamasibu lanai miyoi anina lana pata changsillamagi matangda mari leinaba department singda Pechi Khul Pechi Club Pechi Mera Paibina chumba langlalang thokpiu haina thamjakiba wafam pumba thabak ton thokpirapagi damakta haningai leitana thagachari loina na sarkar gi maikaidagi pawwa asuk phajaba chumba wayel puthokpira phawada Siri Kaisam Borjendro Masamuksu Telecom Office ta ASI oina puriba amadi Yumna Mukta Singh BDF posta leibiriba miyoi ani sina masa khaki khanduna Pechi Khul amadi department digi tawriba thabak thawai singbu aranbo mawongda unabagi damakta social media da phongtokpirakpasi yamna laibak thibani matung tarakpadasu haiba miyoi ani sina hujik sagaliba water supply gi sangka sagaliba sidasu makhatana yepiraktanaba su club amadi khungi maikaidigi noluma ningsingjabaga loinana makhatana yetpa apanba pirakpa taragadi miyoi ani sigi mathakta sarkar gi maikaidagi su athu matamda miyeng changbiu haina noluma ningsingjab Chandel District Laiba Maha Unit Government Higher Secondary School MUGS SS Tangasi Education S ki Secretary Naurem Pravina Angang Singda Wheelchairs Hearing Appliances Sing Yenthokre ngasi potlam sing yenthokpagi thoram asi chayol ama chupna pangthokhiba mega identification assessment and aids and device distribution camp gi saruk amani hairi Samagra Shiksha gi saruk ama oiriba Akhil Bharatiya Shiksha Samagam gi mangarak suba NEP Inglisingani kungi makhada RBSK team District Health Department amadi
Alimco Artificial Limb Manufacturing Corporation of India Guwahati ka khusamnaduna Zonal Education Officer ZDO Chandel na sinbani Thoramaduga mari lainana Naurem Pravin na haikibada school asida lairiba mimanadraba mahairoi singda polam sing asi piduna makhoi bu saugatpani loinana lengak na makhoi gi oiba tonganba special Oza amasu hapnanaba thaurang tauri haike maramaduna mari lainaba singna special angang singi marik chumba assessment amadi warol sing Pibira u loinana makhoi gi changadaba equipment amadi atai mathau taba polam sing pinanaba haibira u MUG HSS ta pangthokliba chayol ama chupna pangthokpa identification amadi assessment camp asi block kuntra manga da chathabani ani suba festa state asi pumna cover tawgani maduna State asigi school sing the lady ba special mahairoi singi equipment sing kayam mathau tabage haiba khangbangam gani loinana angang sing asigi special teacher sing makhoi bu yengsin binanaba thamnanaba honari haina su phongdokhi None district ki manung channa Longjang Thangal village ki Hanagi village authority chairman Mazabud Pamaina Mahatma Gandhi National Rural Employment Guarantee Scheme MGNREGS sale lana season ai hairaduna ngasi khul asigi khunja singna yaning daba phongduktuna santi ki khongchat ama chatkre khongsaradada sarukya khiba khunja singna MGNREGS ki Tharakpa Senfam Singh Hanagi Village Authority ki chairman na lana seasonai material components sing kadai da chatkrabage senja thumja da chenaba singi mathakta mari lainaba authority na thizinduna chairak pigedabani amasung chingi khul sing chakhwatnanaba Tharakpa Senfam Singh ningthina amadi niyom chumna season agadabani haina taksaladuna khulau sing laukhi Hungi chairman ne hana Mazabutna Laylaga, public ki noai taba, natraga mana apamba taubadagi, public mayam kun mayam, public mayam na zada badagi, masi ki problem se thokpani, ngasi lady sabase, malam di mahak chairman or so prajana zadre, aduga akoi ki development energies ki matang da or so, mahak na aning ba matanda tauba, aduguma laibadagi, prajana taubadagi, ngasi lady sale, aduna Akoigi Nune district laiba SDO khangde aduga DC khangde mohoisu adung fataba haisra jumdabda mohoina back tawrga corruption chabra khangde adugumba tawdu phate akoina pam public na pamdi hojik akoi khunche chairman laitre chairman election se thuna tawbiu Yen nganu ok natraga san loirabasu awareness amasung training ga loinana ningthina plan tawraga loirabadi awaba mayok naroi haina Avian House Khongampad ke proprietor Chongtham Durvatara Khabana sinfam sing asida thabak tawriba singbu pukning thawatkhre akhang kanba amasung Chokthaba naidana hotnabaga loinana mai pakna thabak tawrakliba Avian House Khongampad ki chahi kunmathoi subagi foundation de thoram ngasi Imphal West district ki manung channa Khongampad awang laikai da leiba community hall da pangthokre thoramaduga mari leinana Chongtham Durpratarana phongdokhibada aikhoina planning yaudana thabak tawbana tungda asoiba amasung maithiba nangnanabagi maram ohele thabak ama tawbada tawgadoriba thabak adu ningthina khangnanaba honagadabani amadi mathang manau naina niyom chumna tawgadabani mari leinaba department singna su thabak sing asi tawbada changba khudingmakki mapung fabadeda ama puthok piu haike thoramgi manung channa poultry farming matam kuina ama mai pak na thabak tawraklaba irom sanau mangang moirang them gokul amasung yengkhom janakida achamba khudol piduna ikai khumnaba utki Avian House Khongampad Life Saver Manipur Department of Transfusion Medicine RIMS Imphal amasung State Blood Transfusion Council apuna sinduna blood donation ki thoram amasu pangthokhibaga loinana miyoi marifu mangana EPK Iramdam da puthokpa potho FG akoi iramdam jigi sinbi sing na gi achoba khodol amana makoi humang komal masi puthokna mona yauri bane aduna aina mapalam digi machina leiruba haibadudi ate gi na mapalam da sakhadoba bane adubo aina sidagi leiba haibidi aina koina leiba machina to siamada thawai hakchang yauna
माइपुनन होनरिबा सिनमी अखोगी लमदमजिगी सिनमी खरद ओरगसु मखोइदा कानबा पीबा अमजु मोइबु मोइगी सेमिलोंदा मतें खरद ओइजगनी खलगा अदु वखलोंदा आइना अखोई इरमदमजिगी पोथोकसु चावखतजनबा अखोई मसेन प्रमोट तौनम नतदि इरमदना पुथोइ पोथोकसि अखोई लमदमदा लेबा फार्मर अखोइना नसिनदना मपालमदगी लागा सिनबा नत मपालमगी फार्मर सिनबा हाबि अदुगी मतिक यामना अखोई ओइथोकपो वागदा ओइबना अखोइना मसि वखलोंदा खलगा इरमदमदा फम लेबा पोथोकसि हेना क्वालिटी नत्र कैनोदि अखोइना मदु फीडबैक पीरगा हेना फनबा मोंगदा पुथोअगा अखोइना पुथोकदा सिनबि वखलोंदा सिनजम Manipur Mathematical Society के secretary ओइना थौ पुरंबा Professor Maibam Ranjit ना इखंग खंगौदना लेकिदबदा Department of Mathematics Manipur University दा लेबा Society असिगे office ता अवाव फोंगदुकपगी मिफम मा पांगथोखरे Society असिगे member सिंगना लेखिद्रबगी थवाइना मपुगी मनाक्ता इंगना चिकना लेरुनबा मिनिट अनि तुमिना लेप्तुना इकाई खुमनबा उतखे महागना mathematical education अमदे research के लमदा चाउखटनबा होटनरंबसिंग अमुक नहोंगना निंगसिंगबगा लोइनना मेंशनबा ngamlaroidaba awatba ama lehoragani amadi lehoriba imung manunggi awabada saruk yari haina Manipur Mathematical Society ke Joint Secretary Professor Kanguzam Priyo Kumar na thadorpa cherolamana hairi Ministry of Women and Child Development gi makhada paikhatliba Pradhan Mantri Matru Vandana Yojana PMMVY ke special registration drive tha sigi taramanga fawba matam sangdokre haina PIB na thokpa cherolmana khanghalakli Angalwadi amadi asa worker singna yumthong khuding changduna chathariba campaign asina mirolabi nupi sing angang mabuk pithakliba mama oibi singna matam chana PMMVY scheme asida registration तौननब थबक पाइखटली स्कीम असिना हेक हौरकपदगिना ममांग थागी कुंट्रामाथोय फावबदा इंडिया की बेनिफिशियरी क्रोर मरी दशमिक सिनो मंगा हेनबदा कानब फंगहंदुना अपुनब सेनफम लुपा क्रोर लिसिंग तरामापन कुनिपान मसा मसा की बैंक अकाउंट दा यौहनब ngamkhre PMMVY scheme asigi makhada nupi amana ahanba angang unabada lupa listing manga tangkak ani thokna fanghanbaga loinana mathangi angang nupi macha unabada tangkak ama khakta da lupa listing taruk fanghanduna lakhibani Educational Guide Center EGC Thawal Moizing na senduna Moizing Khongkokta water supply scheme साजिलकपदगी खुन असिदा थोकलिबा वाथोकी मतंगदा ngarang thobal moizing thongjauda miyamgi mifam amakfamduna khananai nakre EGC gi president Abdul Razak na mayai tangbal lauduna pangthokiba mifam aduda tongan tongan ba warep ahum su lauki hairi president Abdul Razak na mifam aduda laukiba warep sing pathokladuna moizing Khongkokta leiba EGC gi pata lenda center asigi ayaba yaudana namfuda water supply sajilakpa asi laibak thibani demarcation ama taudana EGC gi chap chabalam khai khangdoklaba matungda khaktada sa water supply sanana balambi puthoktuna miyam gi apamba thonghanna ba hotna ba haina warep laure miyam gi luchingbani hairiba leader singna miyam gi thabak tawbada thamoi sengba watpadagi miyoi kharana EGC bu mingchat thihanana hotnabada leader singna tasin usinadana laithokpagi wathok thokhaningdaba wathok ase khun asida thokpani micham miyamna serana balambida chatpagi mahutta mari leinaba authority natraga court ta pirakpa demarcation ge thabak thauram singda cooperation pi ba haina su warep lauki haina phongdokhi miyoi kharagi fattaba thawinsinggari tamjaraba laikai adugi miyoi nupi angamsingu lana lamjinglaga SDC gi timna demarcation lakpada tawhandana halhankiba adugu kamden tawki miyamgi luchingbani haina laiba leadership asina miyamgi thabak tawbada thamoi seba watpadagi miyoi tharana EGC mumchat tihanraba horabada thokhaidaba wathok ase kun asida thokhanibani makhata EGC na oithokpa yaba lambising thijaraga concerned authority natraga court na pirakpa demarcation process ta cooperation PB dara high school Asia ge oina khwaidagi ariba football cup amadi malem ge oina ariba tournament ki manungda ahum suba football tournament amasu oiriba Durand Cup ki chamaga kuntra marirak suba edition gi ngashi Imphal gi Khuman Lampak Man Stadium da
Trau FC amadi Real Kashmir FC ani gi marakta sanakibada Real Kashmir FC na Trau FC bu panjil ani amada mai pakre. Tournament asi Manipur yauna state manga West Bengal Assam Meghalaya amadi Jharkhand da pangthokli. Ngasi nungthil pung mari tabada sanakiba Group F ki taramapan Super League match adugi ahanba half ki matamda Trau FC amadi Real Kashmir FC team ani gi maikaidagi panjal amamamda manana chatminake. Match adugi ani shuba half ki sanakiba sarukta Real Kashmir FC na makhatana panjalama Trau FC gi mayokta chansinduna match adu panjal ani amada Trau FC na Real Kashmir gi makhutta maithiban ang hokibani. Real Kashmir FC gi maikaidagi mai pakpagi panjal ani adu Russian Federation gi sanaroi Marat Tarik na match ki minute kunmari suba amadi Manipur dagi sanaroi ningthau khongjam Rohen na match ki humfugamari suba minute da mathang sena panjal amamam chanbangam ke loinana match aduda maithi banang haukraba Trau FC gi maikaidagi panjal ama aduna Afridi Babu Mayumna ahanba half ke kuntaruk suba minute da chanbangam kibani chathariba ka basi gi makhata ba match oina thasi gi taret ki nungthil pung mari tabada Neroka FC amadi Indian Navy FT ani gi marakta lamba taunaragani loinana Trau FC gi aroiba league match na August 12 gi nungthil pung mari tabada Indian Navy FT ga sanaragani Group F ki oina Indian Navy FT amadi Real Kashmir FC anina point ahum fangduna ahanba amadi anishuba mafam da leiri aduga Manipur ge Neroka FC amadi Trau FC anina point amamam famlaga mathang sitna ahum suba amadi mari shuba mafam da leiba ngamli Andhra Pradesh na yumbu oiraga chathariba taramangarak suba Hockey India Junior Women's National Championship English ngani kunmanga B Division gi ngasi sanakiba ahum suba match ta Manipur Hockey mai pakre match atuda Manipur Hockey gi sanaroi Kangjam Sylvia Chanuna Best Player of the Match ki manafang ki Hockey India na senduna ngarang dagi hauraga Andhra Pradesh ki Kakinada da Leiba District Sports Authority ground gi synthetic hockey turf ta chathariba National Hockey Championship asigi ngasi Pool A gi sanakiba ahum suba league match ta Manipur Hockey na Le Pondicherry bu yamna lakchana panjal mapan amada thoibang apke India gi tongan ba state gi lakpa team tarana group ani da saruk yaraga chathariba championship asigi ngasi sanakiba match aduda Manipur Hockey team gi maike digi mai pakpagi panjal mapan adu livestream ritu na panjal mari chankiba galoinana team gi lemhoriba panjal manga adugi manungda Romita Waribamna panjal ani chanke Mutum Priya Thoksom Dainali amadi Kangjam Sylviana mathang sitna panjal amamam chanbangam ke Manipur Hockey gi Junior Women team adu Furat Latpam Nirmalata amadi Moirang team Prameshwarna mathang sitna team coach amadi team manager oina luchingli chathariba championship asigi makhataba marisuba amadi aroiba league match oina tha sigi tarukki ayuki pung manga makhai tabada Manipur Hockey amadi Assam Hockey team ani gi marakta lamba taunaragani hairi Jiribam District ta ahanba oina Inter-School Badminton Tournament ngasidagi haukhre Jiribam District Badminton Association Zedwana Sinduna thasigi tang taruk fawba chathagadaba ahanba Inter-School Badminton Tournament adu ngasi Jiribam gi Mahi Khulenda leiba Multipurpose Sports Complex ki auditorium da haudoki School nipan dagi lakpa nupa macha amasung nupi macha punna sanaroi yankhai taruk na class 4 makha class 5 tagi 7 class 8 tagi 10 amadi class 11 dagi 12 haina category mari thokna khaidoktuna athoi ahen tanagani Singzamai Kangkut Chingama Thakna Sinduna Chathariba Ahanba Maibam Itoi Memorial Nupi Khut Kang Tournament English Singani Kunmanga Gingasi Sanakibada Nambol AC Mai Pakre Mamang Thagi Kundagi Hauduna Tongan ba Tim Tara Nithoina Group Marida Saruk Yaraga Singzamai Chingama Thakta Leiba Singzamai Kang Sangda Chathariba Kang Tournament Asi Ngasi Group D gi Sanakiba League Match ta Nambol FC na Thangmai Ban FC Nambol AC na thangmaibal AC bo panjal tara nipan tara humdoi da maithi ba pikibani match adugi ahan ba half loiba phawda Nambol AC na thangmaiban AC dagi panjal tara nithoi mangada mangjal tharaga chatke match adugi ani suba half matungi lemhori ba saruke sanakibada thangmaiban AC na Nambol AC dagi panjal nipan tarukta lehanke adumoinama match adu Nambol AC na thangmaiban AC dagi
अपुनबा पांजल मसिंग मंगा हेलगा मैच अदु थोइबा ngamkhibani chathariba kang tournament asigi makha taba match oina hayeng ayuk pung 13 makhai tabada group C gi kaisam thong KKCO amadi lamsang AC ani gi marakta lamba taunaragani hairi Dr. V.C. Roy Trophy Junior Boys Trophy da saruk yaruba aduga winner team oiraklaba ngaikhong khulendagi khwairakpam bisesana amadi tawbuldagi Jinthoipau Kabui United Development Committee UDC ngaikhong khulen ngaikhong sifai amadi ngakshro pokpina ngaikhong khulen community da ngasi taramna okre Thauramadu Ngaikhong Kulen Gram Panchayat ki Administrative Committee ki Chairman Moirangthem Bala, Social Worker Mutum Prafulo, UDC President Nongmaithem Bisrup, NHPC ki Retired Manager Takelambam Syam Kumarna Sarukya Khe. Thauramadu Khwairakpam Bisesana Amadi Jintui Paubu Lai Paring Siduna Dhon Ben Tauduna Khulgi Lambi Singda Koina Puduna Miyamga Thengna Halaba Matungda Thauram Pangthok Phamlomda Mapung Oiba Thauram Pangthokki Hojek loisalakpada maroiba pausing amuka hana pizari Hanagi Chief Minister N. Biren ki khonjal oigani haiba viral oikiba audio tape ki chapchaba report pikhalaktabada Supreme Court na CFSL bu saukre aroiba oina chayolani gi matam thakre Amukona senduna kungani palak suba Manipur Integrity Day gi thauram Manipur Integrity Pillar da lai su katlaba matung GM Hall da pangchokre Thawal District Hospital Gate Mamangda Hospital asida layeng luraga thoglakpa mama macha gari na thombadagi laikhitre hairi Amasung World Oral Health Day WOHD inisingani kun manga gi thoramda RIMS ke Dental College asi leibaga sigi khwaida ki faba ani suba Dental College startup lei hairi Matang asida bulletin asilo sanjari Manipur miyam gi punsida khwaidagi hena maroiba state asigi leibaga sigi amadi malem gi e pausing gi damak SKTV News pu midyeng taduna lebiu pumnamak pu amuk hana khurumjari